Ikai Kumnazariba, leader of opposition Sri Rahul Gandhi, Honorable MP, Mahakna Ahanba, leader of opposition Oiraba Matunda, Ahanba Manipurda, visit the Wirapase, Masi the Makta, Hagachaba, Aikoina Amasung Manipur Pradesh Congress Committee na, Nuazaba Pungtokse, Loinana, AICC General Secretary Organization Sri KC Venugopal, Honorable MP, Marksu, Kai Kunazabuchari, Tedu Hindokna, Ekoi AICC in charge Manipur, Sri Girish Sodankar, Makoyhum Manipurda, leader of opposition na, Manipur da humlak subo after leader of opposition kalam da humlak subo visit sida. So the Hindokna Jiribam district ta Jungi tang tarukta nauna fresh violence nauna irang tholakpa masigi damak namdamudugi Parjasing Mayam Yamna Hapna Samlum Degi Tauraga Akoi Sinsarum Degi Kasar district of the Laga Jiribam Yoba Aduga Tungan community Mar community Maitei community Pulama relief camp Singda Zangbiraga Mayam Yamna Miyoi Minusi Amasung Santi Gi Kongchat Peace Mission Ama Mahagna Sapiraga Mayam Satra Satri Singh Relief Camp Manung Dalaiba Amadi Ahal Singh Ise Isen Imaibel Ahalaman Kwai Pulamaksi Loina Changiba mafam singtuda amamamta wari sabiduna mayam puning pathabiramba tension leiba trauma leiba adagi angang mayam sing hairakpa tabada yamna nungaitaba bukanda rilita leiba singuna maraktagi hairakpa yawi ai medical tamningi ai engineer tamlingi ai gi manglan ni chhatra mo oyi adubu manglan do mangoi na dum laikadori haidan hairak pa chhatra sindigi yawrko myam am sentimental loy aduna relief camp singda chapiraga mayam singsa puning phathabiba wabada saru yabiba adegi nuai tabada puning thawatbiba mayam jiribamda hanba oina community khudingi relief camp sing the Sangiraga, the Wirapa. And the Gi Amu Ziribam, the Gi Halaga, Chuchan Purda, Sapiraga, Kukizo community Miam, Unabiraga, Ladiba Mapamadugi, Parjashinda, Wariwatai, Ekoi, Lana, Karimata Kanaba Pora. Hoi Santi Lakpasina Sakot Torang Amusung Tungan ba award apa mayam Laiba Mayam Sing Adagi Ekoi Nusinana Laidabani Haiba Mahaki message Amadi Maduda Laiba Mayam Sing restless Oiba Potabam Kangdaba Waba Mayam Sing Wari Watai Nusinana Nusina Saraga Puning Amusung Wakal Tawat Piba Suchanpur dagi amu halaga amu Phubala High School da Moirang Assembly Constituency gi Manung Bisimpur district da chapiduna maduda laiba aikoi gi relief camp da displaced persons mayam sing awana adagi mafamduda chahi ama hena lairaba thatra mari hena relief camp da dum lairakpagi maduda Upai Literaba Parjasingna Shinmit Longi Damakta
ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁ꯭ꯀꯨꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯁꯥꯕ ꯙꯨꯛ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯔꯞ ꯁꯥꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣ, ꯏꯆꯥ ꯏꯁꯨ ꯀꯔꯝꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯋꯥꯕ ꯇꯦꯡꯊꯥꯈꯣꯜ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝ, ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯍꯧꯕ ꯃꯌꯥꯝꯁꯤꯡꯒꯤꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯋꯥꯕ ꯄꯦꯟꯗꯕ ꯃꯌꯥꯝ, ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟꯠ ꯚ꯭ꯌꯨꯁ ꯃꯌꯥꯝꯁꯤꯡ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯌꯥꯝ ꯂꯣꯏꯅ ꯇꯥꯕꯤꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝꯗ ꯋꯥꯍꯩꯗ ꯑꯣꯏꯔꯕꯁꯨ ꯑꯗꯒꯤ ꯎꯅꯕꯤꯕꯗꯕꯨ ꯑꯣꯏꯔꯕꯁꯨ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯕꯗꯨ ꯃꯌꯥꯝ ꯏꯟꯃꯦꯠꯁꯤꯡ ꯐꯨꯕꯂꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤ ꯎꯅꯕꯤꯕꯗ, ꯑꯗꯒꯤ ꯀꯣꯛꯇꯥꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕ ꯑꯃꯒꯤ ꯐꯦꯃꯤꯂꯤꯁꯨ ꯂꯥꯛꯏ, ꯑꯗꯨꯁꯨ ꯎꯅꯔꯝꯃꯤ꯫ ꯐꯨꯕꯂꯥꯗ ꯂꯥꯛꯑꯒ ꯔꯥꯍꯨꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯎꯅꯕꯤꯕ, ꯃꯗꯨꯒꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝ ꯂꯩꯇꯕꯗꯒꯤ, ꯂꯥꯏꯌꯦꯡꯅꯕ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣই ꯑꯗꯒꯤ ꯐꯦꯃꯤꯂꯤꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯛꯇꯕꯗꯒꯤ, ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯡꯁꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯂꯩꯔꯛꯄꯗꯒꯤ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯒꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯕꯤꯕ ꯃꯆꯥꯗꯨꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯃꯗꯨ ꯔꯥꯍꯨꯜꯖꯤꯗ ꯋꯥꯔꯤ ꯁꯥꯕꯤꯕ ꯃꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯨ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝꯅ ꯈꯤꯇꯪ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯨꯕꯂꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯑꯩꯈꯣꯏꯒꯤ ꯎꯅꯕꯤꯗꯨꯅ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯎꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯦꯗꯚꯥꯏꯖꯔ ꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯍꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯒꯦꯠꯁ ꯃꯌꯥꯝ ꯌꯥꯎꯔꯒ ꯎꯅꯕꯤ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯕ꯭ꯔꯥ, ꯃꯁꯤ ꯈꯟꯕꯤꯌꯨ, ꯊꯕꯛ ꯇꯧꯕꯤꯌꯨ, ꯃꯁꯤ ꯑꯊꯨꯕ ꯃꯦꯖꯔꯁ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯀꯟꯕ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯝꯕ, ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅꯅꯕ ꯄꯤꯕꯤꯔꯝꯕ, ꯃꯁꯤꯒꯤ ꯎꯅꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯂꯝꯕꯤꯗ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯄ, ꯍꯥꯏꯕꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ, ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯕ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯚꯥꯏꯂꯦꯟꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯗ ꯊꯣꯛꯄꯤꯔꯛꯄ, ꯑꯗꯒꯤ ꯋꯥꯈꯜꯒꯤ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯊꯣꯛꯄꯤꯔꯀꯥꯟꯗ ꯁꯍꯖꯣꯛ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯐꯨꯕꯂꯥ ꯑꯃꯁꯨꯡ ꯑꯇꯩ ꯖꯤꯔꯤꯕꯥꯝꯗ ꯄ꯭ꯔꯦꯁ ꯑꯦꯟ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗ ꯃꯌꯥꯝ ꯀꯣꯚꯔꯦꯖ ꯇꯧꯏ, ꯇꯧꯗꯦ, ꯇꯧꯍꯜꯂꯤ, ꯇꯧꯍꯟꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯟ ꯂꯥꯛꯄ ꯑꯩ ꯊꯦꯡꯅꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯎꯖꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯁꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯃ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯅꯤ, ꯑꯗꯒꯤ ꯂꯣꯏꯅꯅ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯕꯒꯤ ꯍꯥꯏ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯕꯅꯤ, ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯁꯤꯗ ꯄ꯭ꯔꯦꯁ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕꯐꯥꯎ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯑꯃ CIDꯗꯒꯤ ꯄꯥꯁ ꯑꯃ ꯁꯦꯝꯗ꯭ꯔꯕꯗꯤ ꯎꯅꯕ ꯌꯥꯗꯦ꯫ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯠ ꯗ ꯁ꯭ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯗꯩ ꯇꯧꯕ, ꯑꯗꯒꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ, ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ
राहुल जी ने प्रेस स्टेटमेंट पीबदा नॉर्थ ईस्ट लाइफ की अखोई कवरेज तौबदा अखोई टाइमिंग चाना हुदब सिक्योरिटी पास सेमबगी टाइमिंग चाना हुदब खोनौदबदा अखोई वाजबीर अदुम पाव हाइरे अदु अखोई मिस आउट तौरे अदु अदुगी नुआइतबा मयाम प्रेस इनिसिनाउ सिंगी कवरेज तौबदा इंटरेक्शन तौबदा मरांग काइना मतम खिदबदु अदुगिसु नुआइतबा फोंदोकचरी लोनना माकी स्टेटमेंट अमसुंग लाइबा मयाम जिंसी प्रजादा यहोनबो होनबदा अचौबा मतेंग पांगबिखिबा प्रेस मीडिया की सोशल मीडिया की सिनाव ख्वाई पुनमक अखोई महाकी अहुमलक सुबा विजिट से मणिपुर की प्रजासिंगीदमक खल्लगा लाक्सखिबनी अमसुंग लाक्पनी लोइनना मयामगी अवाना से खितंग अदम शेयर तौबा लाक्सबनी अदुना मयाम अदुगी घातंगी नंगहौदबा सिक्योरिटी की कंसर्न रोइबा खोपदा मयाम फंगहौदबदुगीदमक वारौबिगिनु हाइदुना अइना थमजरी लोइनना मयाम अतई तई जगह जगह सिंगदा अखोई पार्टी की लेरे इंडिया ब्लॉक की तोगान तोगान मयाम प्लस कम्युनिटी खुदिंगी अखोई सिविल सोसाइटी ऑर्गेनाइजेशन खुदिमक मेमोरेंडम कया पीबीरक्पा अदगी मंगोंदा आइडियास मयाम अदगी पीबीरक्पा अदगी तोगान तोगान कम्युनिटी खुदिमकी चुरचानपुरदसु इम्फालदसु जिरीबामदसु तोगान तोगान मेमोरेंडम कया पीबीदुना महाकी मिट नाकोंग ओइननबा अदगी फ्यूचर कोर्स ऑफ एक्शन मयाम सिंसिगी पार्लियामेंट दा रेज अप तौननबा वाफम कया सजेशन पीबीरक्पा ममिंग ओइना लोइना पंजद्रबसु सिविल सोसाइटी ऑर्गेनाइजेशन की ग्रुप खुदिमक मणिपुर प्रदेश कांग्रेस कमिटी की माइकैदगी थागतजबा फोंदोकचरी लोइनना महाकी अहुमलक सुबा विजिट मणिपुर दा अहुमलक थौदोकसिगा मरी लेनना हाइबदी वायलेंस 2023 की मे की तांग अहुमदगिना हौजु फाउबदा अखोई लेरिबा रेस्टलेस होइदबा अखोई अमगा अमगा चंगनबा यानदबा मसी माकी प्रेस स्टेटमेंट दसु याम क्लियरली रिफ्लेक्ट तौरे अखोई मासी प्रेस कॉन्फ्रेंस पक तौदे मागी स्टेटमेंट नि प्रेस कॉन्फ्रेंस दा दी अखोई इंटरेक्शन अदगी तोगान तोगान बा अदगी क्वेश्चन खुदिमक खुंगदबदी अदुबो मधु सिचुएशन सिका मरी लेनना माना पीरंब मेसेज अमखक्तनी प्रेस इसिनाव सिंगना खिबदुदी अदुना महागना इंटरेक्शन तौरबदी तोगान तोगान बा मीडिया इसिनाव सिंगसु तोगान तोगान बा क्वेश्चन लापदा खुमदा याददना खुमगिबदा पॉलिटिकली बॉर्डर लाइन क्रॉस तौखिबा याय अदुना मरम ओरकांदा सेंसिटिव ओइबा इशूनिना अखोई लेरिबसे महाकी मेसेज खक्तंग पिजखिबनी महाकी मेसेज तुदा अदुम मसी पॉलिटिकली मा अखोई सिगी केनो तौबा विजिट नत्ते ओनली थिंग सही अमगी हेना सही अम हेना थोलबसिदा हंदकी विजिसिदा अनएक्सपेक्टेडली अमु हेयर ती लेरमीबा फिबमसे दुम लेरंबा खोलंबसी सरकार दा अपील तौरमी माकी स्टेटमेंट दा ऑनरेबल प्राइम मिनिस्टर दा अपील तौई अदुगा मसी थुना लोसिंबिननबा हायना तौबदु माकी असेंबा थमोइदेगी अमसुंग ह्यूमैनिटेरियन मेसेज महागना पीरिबसे अदुनी हायने कुन लौजै अदुना माकी स्टेटमेंट दा पॉलिटिकल की ओइबा वाफम अमता यावकिदे मधुमकना इंटरव्यू अदगी इंटरेक्शन प्रोग्राम अमसुंग तोगान तोगान बा पॉलिटिकल की ओइबा वारीसे अमत्ता यावदनबा हाइदना मदुगी अखोई स्ट्रिक्टली तौनबो होनबदा मयाम तै हंगनिंगबा कया हंगहौदबा अदगी उननिंगबा कया उनहौदबा अदगी इवन रिलीफ कैम्प दा चटपदा अखोना लैरमीबा रिलीफ कैम्प दा लैरमीबा पोर्टो यामना अखोई हौजी हौजी लैरिबा पोर्टुगी रियलिटी तु खक्तंग तौद्रगदि अखोन मयाम चंगचल खोचल तौब मतमदा मधु अखोई मीडिया दा करिदे एक्सपोज तौरकांदा मधु अदरवाइज सत्खिगेद्रा हाइदना
ꯃꯗꯨ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯖꯔꯀꯥꯟꯗ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯕꯦꯂꯦꯟꯁ ꯇꯧꯖꯔꯒ ꯆꯠꯄꯗ ꯃꯌꯥꯝ ꯅꯤꯡꯕ ꯊꯨꯡꯍꯧꯗꯕ ꯈꯣꯠꯂꯕ ꯌꯥꯎꯔꯁꯨ ꯃꯗꯨ ꯋꯥꯔꯧꯗꯅꯕ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯚꯤꯖꯤꯠꯁꯤꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯥꯡꯁꯤ ꯂꯣꯏꯅꯅꯕ ꯑꯗꯒꯤ ꯃꯁꯤ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ AICCꯒꯤ ꯂꯤꯗꯔ ꯚꯦꯅꯨꯒꯣꯄꯥꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯔꯤꯁ ꯆꯣꯗꯥꯟꯀꯔ ꯃꯌꯥꯝ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯂꯦꯛꯇꯤꯚꯂꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯔꯥꯍꯨꯜꯖꯤꯒꯤ ꯚꯤꯖꯤꯠꯁꯦ ꯃꯄꯨꯡ ꯐꯥꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟ ꯃꯌꯥꯝ ꯃꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯗꯤꯁꯀꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯒꯨꯝꯕ ꯏꯟꯄꯨꯠꯁ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ